Union Territory yauna India gi state kunga manga gi tongan mafam kayada kanglon kaina umangilam square kilometer lising tarago humdoi hena kopchinduna lady haidibelam gi pak chawba si Delhi Sikkim amadi Goa gi geographical area digi hena pak chawi haina Union Environment Ministry na National Green Tribunal da piba report man haidi aduga Madhya Pradesh na state singi manungda umangilam square kilometer Lising mangaga chamri ga humfu dasmit mapan oiduna kwaidigi makokta leiri adumoinamak ministry na palliba state kunga manga asigi manungda Manipur su ama oiduna state asigi umangilam kaya lona yadaba maongda haujiksu miyoi kharana square kilometer kuntragani toi dasmit taret kopchillaga leibada yauri National Green Tribunal na mamang chehigi April thada umangilam kopchillibasing asigi matangda marik chumba report ama Union Territory amadi state singdigi pikhalaknanaba ministry da khangan kibani masigi matung haukiba chayolda NGT da pisin kiba report amagi matung ina India gi state kunga manga yauna Union Territory singda leidiba umangilam square kilometer lising trahumdoiga supna manga ngapigani tarahumdoi supna manga Chatruka humfunipan dasmit ama kanglon kaina khopchinduna leiri haina report tauri report adugi matung ina Manipur yauna Mizoram Madhya Pradesh Sikkim Jharkhand Assam Arunachal Pradesh Andhra Pradesh Chandigarh Chhattisgarh Dadar and Nagar Daman and Diu Kerala Lakshadweep Maharashtra Odisha Pondicherry Punjab Tamil Nadu Tripura Uttarakhand Uttar Pradesh state yauri haiba state amadi Union Territory sing asigi manungda Bihar Haryana Himachal Pradesh Amasung Rajasthan, Telangana, West Bengal, Nagaland, Delhi, Jammu and Kashmir, Amadi, Ladakh na Chingbana, Ngasi Fauba, Makoi gi umangilam Kopchinbagi, Data Amadi Marik Chumba Wafam Pikalak Haina report aduna Heidi.